Bisnupur District ki Moirang Thana Laikai da Leiba MS Ilidas Fuel Station da bomb pokai halambagi thawong aduga mari leinana. Ngasi numidang pung taret tagi oil pump sing thong lolagani haibagi pau lakpadagi oil pump sing da panic buying taunanaba achauba wathok ama lakle. Social media platform sing da ngasi numidang pung taret tagi hauraga oil pump sing thong lolagani haiba wafam ama lakpadagi miyam na manak nakpo oil pump sing da thomjin naduna petrol amadi diesel leinaki. Miyamna masa na purakpa 2-wheeler amadi 4-wheeler sing da petrol amadi diesel hanbada natana tokhaiba patra sing purak naduna petrol amadi diesel lainaki. Hauzi social media platform sing da oil pump sing thong lolagani haiba wafam sandorakli basi kaya yamna chumba natraga chumde haiba chapchaba wafam khangba ngamdri karigumba petrol pump sing asi thong lon khiba taragadi miyamda yamna chauna khudong cha daba pihenbaga loinana black ta petrol amadi diesel Yon Basingi Oinadi, Sale Tanbagi Achauba Lambi Ama Oigadori.